अहमक्तदा मयामबु तराम ओक्सरी लोइनना चैनल सिना ngasi thagasagadoriba video se basi aihangna mamangda khoigi tha je khoigi tha sajibu kale inga ngen leidana sigi tha khudima ki oina afaba phattaba adugum khara aina sum thagalaga lai habidi tha sigoina chai kapna kaino tanabana kaino adu chahi deba chilhai deba kaino kan sma sum semaga lai adu handak se sajibu tha se hayeng digi hawrni sajibu no panba chairau ba je mayam hen su khangnaramani chairau si yam maroi ba mani hairiba thoramasi akhoi yum thong goina sajibu chairau ni mese akhoi lai tilgo ba yamna luba adugumba moina launari habitare akhoi yum do leiriba akhoi sanami laing thok sanami da katpa khotpa leidana siguma mayam leiri aduga akhoi konthong amada chaluk thadokpa sigi matang su leidiko si sajibu chairau se aduki matik maruoiba ama oiba maramna hariba se hariba nume sida akhoi gi afabata tawba yaba yadaba karigum khara dum pirami habide hariba nume se nume sida khoi khana chainaba aduguma yade khana chainaba tawgunu phatte khote na hairami aduna phana sawning ba lersu phathana ba aduguma oigedabani haidana smaina ahalam sing habirami phattaba thabo khudum tawba yadre habitare afaba ngai dum tawba adugumba yan moroba nume am oi aduna sajibu chairau bagi oina di aihana mamangda video kya ama semaga laikhre habitare hagi channel sida thagalaga laibani mayamna dum sajibu chairau ba haidana dum youtube ta search tawba matamda ayake video dum ahum mari dum tholakani aduna hariba chairau bagi matang sida akhoi kari katkani kari tawgani aduga karamna laigi thadokpun khopun habigi matang akoppa singja masidi ai ngasi gi video sida yaujaro habitar habidi mamana sim thagalabani na handaki sida hapsaro gi adubu hariba adugumba singdo khangning ba lerga so ai gi description da adugi video singdo gi link do hapsaramge haidana haijari aduda changaga dum yengbiyo aduga adumang natraga so khoi youtube ta dum sajibu chairau ba haidana chairau ba hairaga search tawge hairaga tawbiyo adu dum phangane habitare maramosina ahana ngasi samjega doribisidi hariba sajibu hariba thaje masi tha sida kari tawba kari leiba kari afafata lai gitin gaiba aduguma leidana siguma matang adu khara I larik ke mateng nokjarga mayam khudol tamge tawjabani hariba sida aina thamjaga doribisi gi sai kabana minne kaino tanabana minna kaino aduga chahi daba chilhai daba leidana siguma ke am leiriko masigi matang da chorap khara laitigi thamjage sajibu nongma panbada chairawe tareni panbadana kongba laithong phatpa sajibu lekhun phunba hariba thoramasi pangthe ko aduga pakhangba pureiromba anibu hira thoram tawi mafamdi kongbadani aduga lai anibu khoyum amaibana sintha pangani miyoibana chananaba polum thambatanatana thawai panba singnasu chana thangnaba polam singaloinana lai anigi firolsu katlaga pangthokpa dubu sajibu lakgel taibo kawi haidana harami yamna lubani sajibu gi akhoi gi tareni pamba se kongbo laithong phat hariba thorom se leigedoribani aduga hariba akhoi gi lifam ani adu yona thang tauraga yengbada leiramliba pottu yenglaga sahidigi oina lepaktugi afafata khangi haidana harami haibadi akhoi kongbo laithong phat pa haidana leicha akhoi gi lebak tauraga adumaina yengnabaduni leikhun phumba kan haribje aduda hariba sida tawbududa mogi akhoi amaibana akhang hi singna yengba matamda adugi lebak tuda kari thengnaba leidana kari leiramge habadu yengbudagi mutungna afafata khangdoini aduga kaliba polam sing adu amaibana sagadabani haidana hairami chariba pottugi mahaugi matung innasu ana yek lakadaba kaya maibana khangba ngame haidana thamame aduga masisu sajibu lagel taibigi manung challe sajibu thagi 15 panba lepak popo numitki ahing nonggaida mungwaibi tenthang nuna khuman poi haidana harameba haribase handaki lebak popo haibana tiko haibadi sajibu thagi 15 panba lebak popo numi amada akhoigi mungwaibi tona tonthang nuna khuman poi haidana haibirame adana khuman gi apopo khuramgani haibani haibadi 15 pambase sajibu 15 pambase wangbren degi horaga pakhang bege poklen pokpa kaya mathang oina laison tension tawgani haidana hairami haribase sajibu thagi oina adugumba tawgadaba haibadi tareni panba laikhre 15 panba laikhre nongba amtana khoi sajibu chairauba mayam hena khangnaraba ngasinga sima khoi yum thonggi oina pangthongnariba chairauba haibadumuksu laikhre chairauba numi kyoibadi mayam hena khangnaraba dunia aduna ngasigi sidadi thamjadrabani aduna sajibu nongma panbadagi horaga sajibu gi sigi maruoiba kharai thamjakhrabani aduga sajibu tha sida
ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯊꯝꯖꯒꯗꯕꯗꯤ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤ ꯀꯌꯥꯃꯨꯛ ꯃꯔꯨꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯩ ꯀꯥꯕꯅ ꯅꯨꯃꯤꯠ ꯈꯔ ꯈꯥꯏꯗꯣꯛꯑ ꯊꯝꯃꯝꯃꯦ 2-3 ꯄꯤꯔꯒ ꯊꯝꯃꯝꯃꯦ ꯍꯥꯏꯇꯥꯔꯦ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯒꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏ ꯍꯥꯏꯗꯅꯕꯨ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯅ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯦ ꯀꯅꯥꯒꯨꯝꯕꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯂꯧꯅꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯅꯨꯡ ꯍꯨꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤꯒꯦ ꯏꯉꯦꯟꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯑꯗꯒꯤ ꯋꯥꯛꯆꯤꯡꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯁꯖꯤꯕꯨꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯌꯦꯡꯉꯒ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯉꯥꯡꯁꯦ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯪꯅꯔꯤꯕꯅꯦꯕ ꯑꯗꯨꯅ ꯆꯩ ꯀꯥꯕ ꯁꯖꯤꯕꯨꯒꯤ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯦ 3ꯅꯤ ꯊꯥꯡꯖꯅꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯅꯤꯡꯊꯧꯀꯥꯕꯅꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 3ꯁꯦ ꯑꯐꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ 3ꯁꯤꯗ ꯄꯣꯛꯄ ꯑꯉꯥꯡ ꯑꯗꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯌꯦꯡ ꯇꯨꯡꯗ ꯃꯍꯥꯛꯁꯦ ꯃꯉꯥꯜ ꯂꯩꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄꯅꯤ ꯈꯪꯗꯦ ꯃꯌꯥꯝꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯃꯀꯣꯛ ꯊꯣꯡꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯅꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯕꯤꯔꯝꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯅ ꯁꯖꯤꯕꯨ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯍꯩꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯍꯥꯏꯕꯅꯤ ꯃꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯐꯨ ꯊꯔꯣꯁꯦ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯤꯜꯍꯩꯗꯕ ꯍꯥꯏꯕꯗꯤ ꯂꯩ ꯆꯤꯟꯕꯁꯦ ꯑꯁꯤꯗ ꯆꯤꯟꯕ ꯌꯥꯗꯕ ꯂꯩ ꯑꯁꯤ ꯂꯪꯃꯇꯣꯜ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯆꯤꯜꯍꯩꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯥꯍꯩꯗꯕꯒ ꯆꯤꯜꯍꯩꯗꯕꯒ ꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯕ ꯄꯥꯡꯊꯣꯛꯑꯕ ꯆꯥꯔꯕ ꯅꯠꯇ꯭ꯔꯒ ꯆꯤꯜꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨꯒꯤ ꯐꯣꯜ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯕ ꯑꯗꯨꯒ ꯄꯥꯡꯒꯜ ꯑꯃꯗꯤ ꯀꯨꯆꯨꯁꯨ ꯃꯥꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯁꯨ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯔꯒ ꯊꯝꯕꯤꯔꯝꯕ ꯈꯔꯗꯒꯤ ꯊꯦꯡꯅꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯖꯤꯕꯨ ꯊꯥꯁꯦ ꯃꯁꯤꯗ ꯇꯅꯕ ꯅꯨꯃꯤꯠꯁꯦ ꯀꯔꯤ ꯀꯔꯤꯗ ꯑꯐꯕ ꯐꯠꯇꯕ ꯈꯔ ꯑꯗꯨꯝ ꯂꯩꯀꯣ ꯑꯩꯈꯣꯏ ꯇꯅꯕ ꯅꯨꯃꯤꯠꯇ ꯐꯤ ꯂꯩꯕ ꯐꯠꯇꯦ ꯑꯗꯨ ꯇꯧꯕ ꯐꯠꯇꯦ ꯈꯔ ꯍꯥꯏꯅꯩꯌꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯇꯅꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯂꯧꯕ ꯄꯤꯊꯣꯛꯄ ꯃꯁꯤ ꯐꯠꯇꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯗꯨꯅ ꯇꯅꯕꯁꯦ ꯁꯖꯤꯕꯨ ꯊꯥꯒꯤ ꯑꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡꯒ ꯅꯤꯡꯊꯧꯀꯥꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯃꯠꯇ ꯐꯠꯇꯦ ꯍꯥꯏꯗꯅ ꯏꯁꯝ ꯁꯝꯖꯜꯂꯦꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯨꯞꯊꯔꯛꯑꯒ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯄꯣꯠ ꯂꯩꯕ ꯑꯃꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯐꯠꯇꯕꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯇꯅꯕꯁꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯀꯩ ꯑꯃ ꯅꯤꯡꯉꯣꯜ ꯑꯃ ꯀꯩ ꯑꯃ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯄ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯂꯦꯛꯄ ꯈꯣꯠꯄ ꯆꯨꯝꯅ ꯂꯥꯛꯄ ꯑꯗꯨꯒ ꯍꯟꯈꯤꯕꯗꯤ ꯅꯠꯇꯕ ꯂꯦꯛꯇꯨꯅ ꯂꯩꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯁꯤ ꯇꯅꯕ ꯅꯨꯃꯤꯠꯇ ꯐꯠꯇꯦ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯃꯤ ꯑꯃꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯤꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯦꯛꯈꯤꯕ ꯈꯣꯠꯈꯤꯕ ꯇꯅꯕ ꯅꯨꯃꯤꯠꯇ ꯐꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥ ꯑꯃ ꯀꯩ ꯑꯃ ꯍꯨꯏ ꯑꯃ ꯍꯧꯗꯣꯡ ꯑꯃ ꯀꯩ ꯑꯃ ꯃꯥꯅ ꯄꯥꯝꯗꯅ ꯂꯧꯔꯨꯕꯅꯤ ꯈꯪꯗꯦ ꯂꯩꯔꯨꯕꯅꯤ ꯈꯪꯗꯦ ꯃꯁꯤ ꯇꯅꯕ ꯅꯨꯃꯤꯠꯇ ꯐꯠꯇꯦ ꯊꯋꯥꯏ ꯄꯥꯟꯕ ꯄꯤꯊꯣꯛꯄ ꯑꯗꯒꯤ ꯂꯧꯁꯤꯟꯕ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯔꯨꯑꯣꯏꯅ ꯇꯅꯕꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯅꯁꯨ ꯍꯥꯏꯕꯤꯔꯛꯄ ꯂꯩ ꯑꯗꯨꯅ ꯁꯤꯃꯁꯨ ꯊꯝꯖꯕꯅꯤ ꯇꯅꯕ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯒ ꯅꯤꯡꯊꯧꯀꯥꯕꯒꯅꯤ ꯁꯖꯤꯕꯨꯒꯤ ꯑꯣꯏꯅ ꯃꯁꯤꯅꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯃꯥꯡꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯪꯗ ꯌꯥꯗꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯈꯔ ꯑꯁꯤ ꯑꯩꯍꯥꯛꯅ ꯁꯨꯝ ꯂꯧꯈꯠꯆꯔꯒ ꯃꯌꯥꯝꯗ ꯁꯨꯝ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯂꯥꯛꯆꯕꯅꯤ ꯉꯁꯤꯁꯨ ꯁꯖꯤꯕꯨ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯃꯁꯤꯃꯛ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯈꯪꯍꯟꯗꯕ ꯌꯥꯗꯕꯅꯤꯀோ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯌꯧꯍꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯈꯜꯂꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯊꯝꯖꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯊꯝꯖꯕ ꯁꯦꯝꯖꯕꯃꯛꯇꯤ ꯅꯠꯆꯗꯦ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯈꯔ ꯁꯨꯝ ꯇꯥꯟꯅꯖꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯁꯤꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯦꯟꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ